ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯡꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟꯒꯤ 6ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯩꯇꯣꯟꯆꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯍꯥꯎ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯊꯣꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯊꯪ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯗꯨꯗ ꯃꯤ ꯈꯔ ꯃꯨꯔꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯥꯒꯤ ꯇꯨꯡ ꯑꯗꯨ ꯇꯝꯅ ꯇꯥꯟꯅꯔꯛꯏ꯫ ꯂꯩꯍꯥꯎ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯤꯕꯨ ꯀꯤꯔꯕꯗꯤ ꯃꯇꯥꯡ ꯇꯟꯖꯥꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯍꯛꯀꯤ ꯏꯁꯤꯡꯅ ꯃꯥꯏꯗ ꯇꯩꯌꯨ, ꯂꯥꯏ ꯇꯤꯟ ꯆꯪꯂꯣꯏ ꯍꯥꯏꯈꯤꯕ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯁꯥꯗ ꯍꯛꯀꯤ ꯏꯁꯤꯡ ꯑꯗꯨ ꯆꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯕ ꯂꯥꯏꯐꯗꯕꯁꯤꯡ ꯑꯗꯨ ꯇꯥꯟꯅꯕ ꯂꯦꯞꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯍꯤꯡꯒꯥꯏ ꯃꯅꯝꯁꯨ ꯀꯟꯅ ꯅꯝꯃꯛꯏ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯑꯃꯨꯛ ꯆꯤꯡꯂꯦꯝꯕꯤꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯩꯍꯥꯎ ꯑꯗꯨꯅ ꯇꯧꯅꯨꯋꯣ, ꯆꯦꯟꯈꯤꯅꯨꯋꯣ, ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯏꯊꯟꯇ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯒ ꯏꯇꯥ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ ꯏꯇꯥꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯦ ꯂꯥꯏꯃ, ꯀꯅꯥꯅꯕꯨ ꯍꯧꯅꯕ ꯂꯤꯆꯠꯅꯣ?" ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯤꯕꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯏ꯫ ꯃꯁꯥꯗ ꯍꯛꯀꯤ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯆꯥꯏꯁꯤꯟꯕ ꯑꯗꯨꯅ ꯂꯥꯏ ꯇꯤꯟꯅ ꯀꯥ ꯍꯦꯟꯅ ꯃꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕꯗꯤ ꯉꯝꯗꯕꯅꯤ꯫ ꯂꯩꯍꯥꯎ ꯂꯧꯁꯤꯡ ꯂꯩꯕꯤꯅꯤ꯫ ꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤ꯫ "ꯑꯩꯗꯤ ꯏꯇꯥꯒ ꯄꯥꯠꯇ ꯀꯨꯝꯅꯕ ꯍꯤ ꯊꯧꯔꯥꯡ ꯇꯧꯔꯨꯕꯅꯤ꯫ ꯑꯩꯅ ꯍꯤ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯔꯤꯉꯩꯗ ꯏꯇꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯗꯤ ꯏꯇꯥꯗꯤ ꯂꯩꯔꯝꯗ꯭ꯔꯤ꯫ ꯉꯥꯏꯈꯣ ꯏꯇꯥ." ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯆꯤꯡꯂꯦꯝꯕꯤꯒꯤ ꯈꯣꯟꯖꯦꯜꯗ ꯀꯞꯇꯨꯅ ꯇꯨꯡ ꯇꯝꯅ ꯇꯥꯟꯅꯔꯛꯏ꯫ ꯂꯩꯍꯥꯎ ꯃꯁꯥꯗ ꯈꯟꯊꯔꯨꯕ ꯇꯧꯗꯦ꯫ ꯃꯁꯥꯗ ꯃꯩ ꯏꯁꯤꯡ ꯆꯪꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯌꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯜꯂꯛꯏ꯫ ꯍꯩꯁꯅꯥꯝ ꯃꯄꯥꯒꯤ ꯋꯥꯄꯜ ꯑꯗꯨ ꯌꯧꯔꯛꯏ꯫ ꯋꯥꯄꯜ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯋꯥꯄꯜ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯄꯒꯨꯝ ꯐꯥꯎꯔꯛꯏ꯫ ꯂꯩꯍꯥꯎ ꯈꯣꯡꯖꯦꯜ ꯈꯔ ꯇꯞꯊꯔꯛꯏ꯫ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ "ꯑꯍꯝ" ꯍꯥꯏꯗꯨꯅ ꯈꯧꯗꯦꯝꯃꯛꯏ꯫ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ ꯋꯥꯄꯜ ꯑꯗꯨꯗꯒꯤ, "ꯂꯩꯍꯥꯎ ꯀꯔꯥꯏ ꯆꯠꯂꯨꯏꯅꯣ? ꯑꯁꯨꯛ ꯉꯟꯅ ꯑꯃꯝꯕ ꯑꯁꯤꯗ ꯅꯣꯡꯁꯨ ꯉꯥꯟꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ." ꯂꯩꯍꯥꯎ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯕ ꯄꯤꯁꯛꯀꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯇꯥ ꯄꯤꯁꯛꯅꯤ꯫ ꯂꯩꯍꯥꯎ ꯇꯞꯅ ꯆꯠꯂꯝꯕꯗꯒꯤ ꯈꯣꯡꯊꯥꯡ ꯈꯔ ꯀꯜꯂꯛꯏ꯫ ꯋꯥꯄꯜ ꯃꯄꯥ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯏꯅ ꯇꯥꯟꯅꯔꯛꯄꯒ ꯋꯥꯄꯜꯗꯒꯤ ꯄꯤꯁꯛꯅ ꯀꯧꯔꯛꯄꯒ ꯑꯅꯤ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯁꯥ ꯑꯗꯨ ꯅꯤꯛ ꯂꯥꯎꯔꯦ꯫ ꯃꯆꯤꯜꯗ ꯂꯥꯏ ꯀꯌꯥ ꯑꯃ ꯁꯣꯜꯂꯤ꯫ ꯃꯇꯨꯡ ꯃꯅꯥꯎ ꯃꯐꯝ ꯃꯇꯝ ꯌꯦꯡꯗꯅ ꯊꯕꯛ ꯇꯧꯖꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯤ꯫ ꯃꯌꯨꯝꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯁꯝꯂꯥꯡ ꯑꯗꯨ ꯏꯐꯥ ꯐꯥꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯋꯥꯄꯜꯗ ꯂꯦꯞꯂꯝꯕ ꯄꯤꯁꯛ ꯑꯗꯨ ꯋꯥꯄꯜ ꯑꯃꯗ ꯑꯃꯨꯛ ꯐꯟ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯄꯜ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯆꯦꯜꯂꯤꯕ ꯂꯩꯍꯥꯎ ꯁꯣꯝꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯁꯤꯗꯤ ꯁꯤꯅꯤꯡꯈꯤꯗꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯈꯤꯗꯦ꯫ ꯂꯩꯍꯥꯎ ꯇꯝꯕꯤꯌꯨꯀꯣ ꯑꯩꯒꯤ ꯏꯃꯥꯗ." ꯅꯆꯥꯅꯨꯄꯥ ꯄꯤꯁꯛ ꯑꯗꯣ ꯋꯥꯄꯜ ꯑꯗꯨꯗ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ "ꯑꯩ ꯁꯤꯅꯤꯡꯈꯤꯕ ꯅꯠꯇꯦ ꯂꯩꯍꯥꯎ, ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯅꯪꯅ ꯂꯥꯏꯔꯝꯂꯦꯅ ꯇꯤꯜꯍꯟꯕꯤꯌꯨ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯗ ꯅꯠꯇꯅ ꯑꯩꯒꯨꯝꯕ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯈꯤꯅꯤ꯫ ꯃꯈꯥ ꯇꯥꯕꯗ ꯂꯩꯍꯥꯎ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯧ꯫ ꯅꯪꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ ꯂꯩꯍꯥꯎ, ꯆꯦꯟꯈꯤꯅꯨ ꯂꯩꯍꯥꯎ." ꯂꯩꯍꯥꯎꯒꯤ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠꯂꯦ꯫ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯋꯥꯇꯣꯜ ꯑꯃꯗ ꯐꯤꯉꯧ ꯁꯦꯠꯂꯒ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯄꯤꯁꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯇꯥꯔꯒ ꯂꯩꯍꯥꯎ ꯐꯨꯝꯕꯝꯅꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯗꯨ ꯁꯤꯡꯖꯥ ꯌꯩꯔꯦ꯫ ꯂꯩꯍꯥꯎꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯄꯤ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨꯁꯨ ꯋꯥꯄꯜ ꯃꯄꯥ ꯑꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯄꯤꯁꯛꯀꯤ ꯊꯋꯥꯏꯒ ꯃꯨꯛꯅꯍꯧꯔꯦ꯫ ꯎꯆꯦꯜ ꯅꯥꯆꯤꯟꯅ ꯂꯩꯍꯥꯎ ꯃꯈꯣꯏꯒꯤ ꯀꯨꯟꯊꯣꯡ ꯃꯄꯥ ꯑꯗꯨ ꯌꯧꯒꯗꯕ ꯏꯋꯥꯠ ꯋꯥꯠꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯅꯨꯡ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯁꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯍꯤꯡꯒꯥꯏ ꯃꯅꯝ ꯑꯃ ꯀꯟꯅ ꯅꯝꯃꯛꯏ꯫ ꯃꯨꯁꯨꯛ ꯃꯨꯕ ꯈꯔ ꯃꯍꯥꯛꯅ ꯇꯨꯔꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ꯫
Tanja aduda nuksit akanba ama sisilai. Nuksit akanba marak aduda hanuba ama koyet yetpa faijum setpa kurum tongba makuta saisu paiba hanuba ama mahaki tungda leptuna leirami. Hanuba adu lakpadagi akoiba aduda leiramba tinmu laimu fattabasing adu loina mangkre. Hanuba adu kun adubu koliba laini laining thawni mahaki mamitta ahal oina ubani. Hauja lai asina mabu awafam tagadabagi kanbikibani. Leihaudi madu kun konba laini haiba khanglamde. Ahal aduda thongkan fauba thinbiyu hairami. Ahal aduna walat amata ngangde. Leihaubu makhoi kunthong tamna thinbiraklammi. Leihau yumlomda changai. Thong adu sebak phaktuna leirami. Leihauki mamadi ningaidan adumak tumduna leirami. Thong adu chetna lonchille. Masa adu khara leitari. Pudon ama chukhatle khoju leikham okthoi. Mahaki wakhalda chagera charogera chara helage hel. Yari poki kaithin kaduna gari ama leiroge asi haiduna khalammi. Leihau mahaki ka aduda tumba changi. Adupu mahak tumthaba kire. Amuk gari tawrakani asi khallubada. Ngasai ahing mahakna thengnakiba thawdoksing adu mathau leitana amamba aduda mahak thoklubadagini haiduna khalammi. Pak tumthaba yaramde. Tumthage haibasu ngamdre. Thaliba pudol adugi mairi adu kangkhal manungdagi yengduna leire. Ngasidi mahak laitin thingnare. Amukta thokhitriba thawdok ya ama thokpa aduna mahak tumba kiribani. Leihau kaidorage nangbo haugatlo adum tumduna leisibo imagi ibema taribro nangbo. Leihaugi mama sija tumbina leihaubu haudurai. Leihaudi tumthakibaga khanghodre. Mamana adumna haudurakpa aduda leihau afing afai oina haugalai. Leihauna hairei. Ima aidi nonganbaga khanghodre. Ima kaithin kaduraba natro. Sija tumbina hairei. Kaidiki kaithel noda. Aidi kaithel kumaklabani. Kaidobu yaurage nangbo nahan makhaiga manadrisibo. Leihauna kari haiba ima. Aidi nongma ama tumluraba numit taraba haujikbo. Leihau masa mathanta pungak hengai. Mahak asumna khak tawdri. Mahak haugalai. Aduga numitang wairam aduda masa sengba loikre. Leihau makok adusu chikli tawi. Ngarang ahing thokiba thawdok adugi maram adusu magi mama aduda karimata haidribani. Chumnagi masa nungaitaduna tumsilibani haiduna mama adusu khalami. Maning aduda masa sengloni haiduna thokraga khanglaw laurai. Sija tumbi machana adumna laurakpa aduda maning thonglomda chensilai. Machanupi adudi mamit mana ithak thakatna yamna pakatna leiramba adu ubada sija tumbi khangsen chensilai. Leihaudi maning thonglomda masa adu umang anapikai. Kaidobu yaurage. Leihauna wadi ngangde makhut adu makhoigi yumthangnana leiriba kundum hoigi maningda kudumbi adu thilli. Kundumgi mama laija adu makhong makut pring kauduna makhoigi maningda horiba hairangoi pambi aduda thauri yanduna masa mathanta sinaba thaurang tawriba adu ure. Mama macha animak numitang wairam aduda sija tumbi swai hek lawi. Lekai tanaba koilaw lawi. Kundum ba. Kundum chu senturai. Mama na maningda thauri yanduna leiramba adu kundum chu urure. Mama bu uchil na chinna u adudagi lautharai. Ngasidi masa mathanta thawai thagi thaurang tawruba arimba tari. Leihauna lauramdrabadi laijabu kanba asi ngamlam loitabani. Thokliba thawdok adu thangnaba kairul lekai taduna thokiba thawdok adugi maramda hangba laknarami. Leihaugi mama machabu yamna thagatnakhi. Kundumgi mama kari wakhaldagi masa mathanta sijanaba thaurang tawribano haiba masana khangchadi. Laijana thauri yanduna sige thawramba hairangoi adusu yantatli. Aduga sijannadraba thauri adusu laitin khoiramduna thadokle. Kundumgi mama adusu laitin khoiramlubada apunaba amana masada pui asi haiduna masa mathanta tawribani masana gyan tajadi hairei. Lai khoiramliba maiba aduna thabak adugi matung maiba aduna laitin khoirambadagi kundumgi mama laija wakhal tarai.
ꯃꯁꯥꯅ ꯃꯁꯥ ꯇꯧꯖꯈꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯈꯪꯖꯗꯦ꯫ ꯀꯣꯟꯗꯣꯡꯒꯤ ꯃꯃꯥ ꯃꯆꯥꯅ ꯆꯥꯅꯕ ꯆꯦꯡ ꯍꯋꯥꯏ ꯂꯩꯍꯥꯎ ꯍꯣꯏꯗ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯊꯤꯜꯂꯛꯏ꯫ ꯃꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯒꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯦ ꯍꯥꯏꯗꯨꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯄ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯀꯣꯟꯗꯣꯝ ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯕꯁꯨ ꯃꯥꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯅꯕꯅ ꯑꯃꯒ ꯎꯅꯕ ꯐꯪꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯃꯆꯥꯅ ꯀꯣꯟꯗꯣꯡꯒꯤ ꯃꯃꯥ ꯂꯥꯏꯁꯤꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕ ꯑꯗꯨꯗ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯑꯉꯝꯕ ꯈꯔ ꯑꯗꯨ ꯄꯤꯖꯅꯤꯡꯗꯨꯅ ꯄꯨꯖꯔꯛꯄꯅꯤ꯫ ꯂꯩꯍꯥꯎꯅ ꯍꯥꯏꯔꯛꯏ, ꯇꯥ ꯀꯣꯟꯗꯣꯝ, ꯀꯔꯤ ꯆꯥꯅꯤ? ꯑꯩꯈꯣꯏꯗ ꯀꯣꯏꯊꯣꯔꯛꯄꯗꯤ ꯆꯨꯖꯥꯛ ꯑꯐꯨꯠꯄ ꯂꯩꯌꯦ, ꯆꯨꯖꯥꯛ ꯆꯥꯈꯤꯁꯦ ꯇꯥ ꯀꯣꯟꯗꯣꯝ꯫ ꯁꯤꯖꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯂꯤ, ꯆꯥꯕ ꯃꯆꯦꯠ ꯁꯦꯠꯄ ꯃꯆꯦꯠꯅꯤ ꯅꯆꯟꯅ ꯇꯧꯖꯔꯤꯕꯁꯦ, ꯑꯗꯨꯅ ꯅꯆꯟꯅ ꯂꯧꯄꯨꯛ ꯂꯧꯄꯣꯏ ꯂꯩꯇꯅ ꯍꯥꯏꯖꯔꯤꯕꯅꯤ, ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕꯅꯤ꯫ ꯀꯣꯟꯗꯣꯝꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯅꯦ꯫ ꯁꯤꯖꯇꯣꯝꯕꯤꯅ ꯑꯗꯣ ꯏꯕꯨꯡꯉꯣ, ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯆꯥꯅꯕ ꯊꯛꯅꯕ ꯃꯌꯥꯝ ꯄꯤꯔꯛꯂꯤꯕ ꯑꯁꯤꯕꯨ ꯅꯁꯥꯅ ꯊꯟꯇ ꯏꯀꯣꯛ ꯀꯣꯛꯅ ꯂꯥꯛꯄ ꯌꯥꯕꯗꯨꯕꯨ? ꯀꯣꯟꯗꯣꯝꯅ ꯑꯩꯅ ꯄꯤꯖꯅꯤꯡꯗꯨꯅ ꯑꯗꯨꯛ ꯄꯨꯔꯛꯄꯅꯤꯗ ꯏꯅꯦ꯫ ꯁꯤꯖꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯃꯥ ꯑꯗꯨꯕꯨ ꯄꯨꯡꯐꯥ ꯐꯔꯕ꯭ꯔꯣ? ꯀꯣꯟꯗꯣꯝꯅ ꯐꯔꯦ ꯏꯅꯦ꯫ ꯏꯃꯥꯗꯤ? ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯏꯃꯥ ꯑꯗꯣ ꯍꯪꯕꯗ ꯊꯧꯗꯣꯛ ꯑꯗꯨ ꯃꯁꯥ ꯈꯪꯖꯔꯝꯗꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯆꯌꯣꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯍꯤꯡ ꯇꯨꯝꯂꯝꯕꯗꯒꯤ ꯍꯦꯛ ꯍꯦꯛ ꯐꯨꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯃꯆꯤꯜꯗ ꯇꯨꯝꯕ ꯃꯇꯝꯗ ꯂꯩꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯛꯏ꯫ ꯏꯃꯥꯒꯤ ꯃꯃꯪꯗ ꯂꯩꯔꯦꯟꯁꯨ ꯍꯦꯛ ꯍꯦꯛ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯁꯤꯖꯇꯣꯝꯕꯤ ꯀꯣꯟꯗꯣꯡꯒꯤ ꯃꯆꯤꯜꯗꯒꯤ ꯂꯩꯔꯦꯟ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯑꯗꯨ ꯁꯥꯠꯈ꯭ꯔꯦ꯫ ꯂꯩꯔꯦꯟ ꯍꯥꯏꯅ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯂꯩꯔꯦꯟ ꯍꯥꯏꯅ ꯃꯆꯤꯜꯗ ꯄꯟꯒꯦ ꯇꯧꯕꯗ ꯂꯩꯇꯣꯟ ꯊꯦꯡꯗꯅ ꯋꯥꯍꯩ ꯑꯗꯨ ꯅꯥꯊꯩꯈꯤꯔꯝꯃꯤ꯫ ꯀꯣꯟꯗꯣꯝꯁꯨ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯗꯨꯅ ꯇꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯂꯩꯍꯥꯎꯁꯨ ꯆꯌꯣꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯍꯤꯡ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯐꯝꯗꯗꯤ ꯈꯛ ꯍꯥꯏꯗꯣꯛꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛ ꯇꯨꯝꯊꯕ ꯌꯥꯔꯛꯇꯕ ꯃꯇꯥꯡ ꯊꯣꯛꯂꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯏ, ꯑꯃꯨꯛꯁꯨ ꯐꯨꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ꯫ ꯃꯁꯥꯗ ꯐꯨꯝꯕꯪꯅꯩ꯫ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯃꯉꯣꯟꯗ ꯅꯟꯊꯕꯒꯨꯝ ꯃꯃꯥꯗ ꯍꯥꯏꯗꯣꯛꯂꯁꯤꯔ ꯍꯥꯏꯅꯐꯥꯎ ꯂꯦꯞꯂꯤ꯫ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒꯅ ꯃꯃꯥꯅ ꯄꯥꯈꯠꯄꯅ ꯂꯣꯏꯔꯅꯤ꯫ ꯑꯁꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯏ꯫ ꯑꯃꯔꯣꯝꯗꯅ ꯁꯤꯖꯇꯣꯝꯕꯤ ꯀꯣꯟꯗꯣꯝꯅ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯂꯩꯔꯦꯟ ꯍꯥꯏꯔꯛꯈꯤꯕ ꯄꯜꯂꯛꯈꯤꯕ ꯑꯗꯨꯅ ꯃꯆꯤꯜꯗ ꯂꯩꯔꯦꯟ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯤꯖꯇꯣꯝꯕꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯂꯩꯔꯦꯟ ꯂꯩꯍꯥꯎꯒꯤ ꯃꯕꯣꯛꯅꯤ꯫ ꯂꯩꯋꯥ ꯇꯤꯟꯋꯥ ꯑꯃꯗꯤ ꯐꯠꯇꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯆꯪ ꯊꯧꯕꯤ꯫ ꯂꯩꯔꯦꯟ ꯂꯥꯏ ꯁꯥꯟꯅꯕ ꯌꯥꯝꯅ ꯍꯩ꯫ ꯃꯤ ꯈꯔꯅ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯥꯏ ꯁꯥꯟꯅꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯂꯝꯕꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯇꯝꯅꯩ ꯍꯥꯏꯕ ꯐꯥꯎꯕ ꯃꯌꯥꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯁꯤꯖꯇꯣꯝꯕꯤ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯊꯦꯡꯕꯗ ꯂꯩꯍꯥꯎ ꯂꯩꯍꯥꯎ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯣꯏꯗ꯭ꯔꯦ, ꯂꯩꯔꯦꯜꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯂꯩꯔꯦꯟꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯤ ꯂꯩꯍꯥꯎꯕꯨ ꯀꯧꯔꯛꯂꯤꯕꯅꯤ꯫ ꯑꯁꯤ ꯈꯜꯂꯨꯕꯗ ꯁꯤꯖꯇꯣꯝꯕꯤ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ꯫ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯗ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯆꯥꯅ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯕ ꯎꯔꯨꯔꯒ ꯃꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯛ ꯈꯔ ꯏꯪꯊꯖꯩ꯫ ꯄꯣꯛꯄꯗꯒꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯕꯤ ꯑꯋꯥ ꯅꯨꯡꯉꯥꯏꯔꯛꯇ ꯂꯩꯁꯥ ꯇꯝꯂꯛꯄꯤ ꯂꯩꯍꯥꯎꯅꯤ꯫ ꯃꯆꯥꯕꯨ ꯃꯤꯀꯨꯞ ꯈꯔ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯀꯥꯡꯈꯜ ꯑꯗꯨ ꯌꯦꯞꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯁꯤꯖꯇꯣꯝꯕꯤ ꯄꯥꯛ ꯍꯦꯛ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯑꯣꯟ ꯈꯜꯂꯤ꯫ ꯍꯟꯗꯛ ꯃꯔꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯈꯨꯟ ꯑꯁꯤꯗ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯅ ꯁꯤꯠꯂꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯈꯥ ꯑꯃꯗꯤ ꯑꯋꯥꯡꯗ ꯂꯩꯕ ꯌꯨꯝ ꯑꯅꯤꯃꯛꯇꯒꯤ ꯑꯃꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯝꯕ, ꯑꯗꯨꯒ ꯑꯃꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯝꯕ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯁꯤꯖꯇꯣꯝꯕꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯃꯑꯣꯟ ꯈꯟꯕ ꯍꯦꯟꯖꯤꯟꯈꯤꯕꯅ
ꯍꯤꯞꯂꯝꯕꯗꯒꯤ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯤꯖ ꯇꯣꯝꯕꯤ ꯇꯨꯝꯊꯕ ꯁꯨꯛꯉꯝ ꯉꯝꯗ꯭ꯔꯤ꯫ ꯃꯁꯥ ꯑꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯏ꯫ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯂꯦꯇꯟ ꯑꯃ ꯄꯥꯏꯔꯒ ꯏꯁꯤꯡ ꯊꯛꯀꯦ ꯆꯪꯂꯛꯏ꯫ ꯏꯁꯤꯡ ꯄꯨꯟ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯀꯟꯗꯨꯅ ꯊꯛꯀꯦ ꯊꯧꯔꯥꯡꯉꯤ꯫ ꯁꯤꯖ ꯇꯣꯝꯕꯤ ꯏꯁꯤꯡ ꯍꯦꯛ ꯊꯛꯀꯦ ꯇꯧꯕꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ "ꯂꯩꯍꯥꯎ ꯂꯩꯍꯥꯎ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡꯊꯣꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯏ꯫ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ, ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯏꯁꯤꯡ ꯊꯛꯀꯦ ꯇꯧꯕꯗꯒꯤ ꯊꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯥ ꯑꯗꯨ ꯀꯤꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯥꯅꯤꯗ, ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯁꯣꯏꯗ꯭ꯔꯤ꯫ ꯑꯩꯒꯤ ꯏꯅꯦꯝ ꯂꯥꯏꯔꯦꯟꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯃꯥꯅꯤ, ꯂꯥꯏꯔꯦꯟꯅꯤ, ꯇꯧꯒꯦꯗ ꯉꯝꯕꯤ ꯂꯥꯏꯔꯦꯟꯅꯤ꯫ ꯁꯤꯖ ꯇꯣꯝꯕꯤ ꯃꯤꯠꯂꯨ ꯑꯗꯨꯗꯒꯤ ꯄꯤꯔꯥꯡ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ꯫ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯇꯧꯐꯝ ꯑꯃꯁꯨ ꯈꯪꯗ꯭ꯔꯤ꯫ ꯃꯄꯥꯟꯂꯣꯝꯗꯒꯤ "ꯂꯩꯍꯥꯎ ꯂꯩꯍꯥꯎ" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯑꯗꯨꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯁꯤꯖ ꯇꯣꯝꯕꯤ ꯃꯆꯤꯟꯕꯥꯟ ꯑꯗꯨ ꯃꯦꯟꯗꯨꯅ ꯃꯤꯅ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯀꯞꯇꯨꯅ ꯈꯥꯡꯉꯤ꯫ ꯁꯤꯃꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯍꯧꯔꯦ ꯃꯗꯨꯗꯤ ꯑꯁꯨꯝꯅ ꯊꯋꯥꯟꯊꯥ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯒꯤ ꯁꯤꯊꯔꯝꯗꯥꯏ ꯈꯨꯗꯤꯡꯗ ꯂꯥꯏꯔꯦꯟꯒꯤ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯅ ꯃꯊꯤ ꯐꯣꯡꯉꯤ, ꯇꯠꯇꯅ ꯇꯝꯅꯩ ꯍꯥꯏꯕ ꯑꯁꯤ ꯂꯩꯍꯥꯎ ꯍꯥꯏꯅ ꯃꯍꯥꯛꯅ ꯏꯇꯠ ꯇꯠꯇꯅ ꯀꯧꯔꯤꯕ ꯑꯁꯤꯅ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯕꯨ ꯃꯤꯇꯥꯔꯤꯕ ꯖꯥꯠꯂꯥ? ꯁꯤꯖ ꯇꯣꯝꯕꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯈꯤꯗ꯭ꯔꯦ꯫ ꯂꯩꯍꯥꯎꯅ ꯍꯤꯞꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯒꯤ ꯀꯥꯡꯊꯣꯜ ꯃꯅꯥꯛ ꯑꯗꯨꯗ ꯐꯤꯗꯥ ꯑꯃ ꯊꯥꯔꯒ ꯁꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯆꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯅꯤꯡꯂꯣꯝꯗ "ꯂꯩꯍꯥꯎ ꯂꯩꯍꯥꯎ" ꯍꯥꯏꯅ ꯀꯧꯕꯗꯤ ꯂꯦꯞꯇꯦ꯫ ꯁꯤꯖ ꯇꯣꯝꯕꯤ ꯃꯊ꯭ꯋꯥꯏ ꯋꯥꯔꯦ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯐꯠꯈꯤꯗ꯭ꯔꯕ ꯂꯥꯏ ꯁꯦꯟꯅꯕ ꯊꯋꯥꯏ ꯑꯁꯤꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯗꯨꯝ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕ, ꯈꯨꯖꯤꯟꯗ ꯆꯪꯕ ꯐꯠꯇꯕꯒꯨꯝ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕ, ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯁꯦꯠꯂꯝꯕ ꯆꯥꯔꯝꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯌꯥꯝꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯨꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ꯫ ꯁꯤꯔ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯈꯤꯕ ꯇꯁꯦꯡꯅꯃꯛ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯃꯌꯥ ꯊꯧꯔꯕ ꯊꯥꯡ ꯑꯃꯅꯤ꯫ "ꯂꯩꯍꯥꯎ" ꯍꯥꯏꯅ ꯀꯧꯔꯝꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯁꯤꯖ ꯇꯣꯝꯕꯤ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯀꯥꯔꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯇꯨꯝꯗꯅ ꯑꯗꯨꯃꯛ ꯅꯣꯡ ꯉꯥꯟꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯗꯨꯁꯨ ꯁꯥꯔꯤ ꯁꯥꯔꯤ꯫ ꯑꯍꯤꯡ ꯇꯨꯝꯗꯕ ꯑꯗꯨꯗꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯏꯄꯠ ꯄꯠꯊꯔꯦ꯫ ꯂꯩꯍꯥꯎ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯦ꯫ ꯆꯥꯛꯇꯤ ꯃꯃꯥꯅ ꯍꯦꯛ ꯍꯦꯛ ꯑꯌꯨꯛꯇ ꯊꯣꯡꯕꯅꯤ꯫ ꯃꯃꯥꯅ ꯃꯁꯥ ꯏꯉꯝ ꯉꯝꯗꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯂꯩꯍꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯅꯁꯥ ꯑꯃꯨꯛ ꯉꯝꯗ꯭ꯔꯕꯣ?" "ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯀꯣꯛ ꯌꯥꯝꯅ ꯆꯤꯛꯑꯦ꯫ ꯀꯩꯊꯦꯜꯁꯨ ꯆꯠꯂꯔꯣꯏꯒꯦ꯫ ꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯒꯦ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯣ ꯉꯁꯤꯗꯤ ꯅꯪꯅ ꯈꯔ ꯊꯣꯡꯉꯨ." ꯂꯩꯍꯥꯎꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯄꯣꯊꯥꯕꯤꯔꯣ. ꯉꯁꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯃꯠꯇ ꯌꯥꯎꯕꯤꯔꯅꯨ. ꯆꯥꯛ ꯑꯗꯨꯁꯨ ꯑꯩꯅ ꯊꯣꯡꯗꯣꯛꯂꯒꯦ. ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯉꯒ ꯄꯣꯊꯥꯕꯤꯔꯣ." ꯁꯤꯖ ꯇꯣꯝꯕꯤꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯤꯞꯄ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡ ꯑꯗꯨꯁꯨ ꯇꯤꯠꯂꯤ ꯇꯤꯠꯂꯤ ꯃꯆꯨꯔꯤ꯫ ꯂꯩꯍꯥꯎ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯤ꯫ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯂꯩꯔꯛ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩ꯫ ꯍꯧꯈꯤꯕ ꯑꯍꯤꯡ ꯑꯃꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯆꯤꯡꯂꯦꯝꯕꯤ ꯁꯥꯗꯨꯅ ꯃꯍꯥꯛꯄꯨ ꯑꯍꯤꯡꯗ ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ? ꯋꯥꯈꯜꯅ ꯂꯥꯝꯕꯗꯤ ꯐꯪꯖꯗꯦ꯫ ꯈꯜꯂꯤꯕ ꯋꯥꯈꯜꯅ ꯑꯃꯨꯛ ꯁꯤꯈ꯭ꯔꯕ ꯇꯥꯄꯤꯁꯥꯒꯤ ꯊꯋꯥꯏꯅ ꯃꯉꯣꯟꯗ ꯀꯔꯤ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯔꯛꯈꯤꯕ? ꯂꯩꯍꯥꯎ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯁꯥ ꯑꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯉꯤ꯫ ꯑꯗꯨꯃꯛ ꯐꯨꯡꯕꯪꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯤ ꯌꯥꯝꯅ ꯂꯥꯡꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯂꯩꯍꯥꯎꯁꯨ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯪꯅꯤꯡꯃꯟꯈꯤꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯕ ꯑꯗꯨ ꯇꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯂꯩꯍꯥꯎꯅ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝ ꯑꯃ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨꯗ ꯂꯥꯜꯂꯒ ꯆꯠꯄ ꯑꯗꯨ ꯎꯕꯗ ꯂꯩꯍꯥꯎꯅ "ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯏꯕꯦꯆꯥ, ꯃꯌꯥꯝ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯏꯕꯦꯆꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ "ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯏꯄꯨ ꯑꯃꯨꯖꯥꯎꯗꯣ ꯄꯥꯠꯇ ꯂꯥꯡ ꯀꯥꯏꯔꯨꯅꯤ ꯍꯥꯏꯗꯨꯅ ꯀꯨꯝꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯥꯠꯇ ꯀꯨꯝꯕ ꯃꯤꯁꯤꯡꯅ ꯍꯤ ꯃꯊꯛꯇ ꯃꯁꯥ ꯇꯪꯈꯥꯏ ꯑꯃ, ꯈ꯭ꯋꯥꯡꯗꯒꯤ ꯈꯣꯡ ꯐꯥꯎꯕ ꯑꯃꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤꯅꯦ ꯃꯍꯩ ꯃꯩ ꯂꯥꯡꯅꯔꯤꯕ ꯑꯁꯤ꯫
ꯄꯥꯠꯂꯣꯝꯗ ꯃꯌꯥꯝ ꯑꯃ ꯆꯠꯅꯔꯤꯕꯁꯦ ꯏꯕꯦꯆꯥꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯥꯠꯂꯣꯝ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈ꯭ꯔꯤ ꯂꯩꯍꯥꯎ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯄꯥꯠ ꯇꯥꯕ ꯂꯝꯕꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯩꯕꯨ ꯑꯍꯤꯡꯗ ꯀꯧꯊꯣꯛꯄꯒꯨꯝ ꯏꯄꯨ ꯑꯃꯨꯖꯥꯎꯕꯁꯨ ꯀꯧꯊꯣꯛꯇꯨꯅ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕꯅ ꯍꯥꯠꯂꯤꯕ꯭ꯔꯥ ꯂꯩꯍꯥꯎ ꯂꯩꯇꯥꯗ꯭ꯔꯦ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯏ ꯑꯩꯗꯤ ꯉꯥꯎꯏꯗꯅ ꯆꯀꯥ ꯈꯔꯝꯕ ꯇꯥꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯏ ꯁꯤꯖꯇꯣꯝꯕꯤꯁꯨ ꯇꯨꯝꯈꯩ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯏ ꯃꯆꯥꯅ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯁꯒꯥꯏ ꯑꯗꯨꯗꯒꯤ ꯊꯥꯡꯗꯔꯦ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯔꯤ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯏ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯆꯨꯝꯗ꯭ꯔꯦ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯕꯗꯤ ꯍꯌꯦꯡꯃꯛ ꯑꯩ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗ ꯆꯠꯇꯨꯅ ꯏꯅꯥꯎꯅꯨꯄꯤꯒ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯕ ꯌꯥꯎꯕꯒꯦ ꯍꯥꯏꯕ ꯑꯗꯣ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯦ ꯁꯤꯖꯇꯣꯝꯕꯤ ꯃꯃꯥ ꯃꯆꯥ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯍꯨꯝꯃꯛ ꯍꯟꯗꯛ ꯃꯔꯛꯇꯤ ꯇꯥꯏꯑꯣꯟꯅꯕꯗꯧꯅ ꯇꯧꯔꯛꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥꯁꯤꯡ ꯑꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯂꯩꯀꯥꯏ ꯑꯌꯥꯝꯕ ꯀꯤꯅꯔꯕꯅꯤ ꯈꯔ ꯑꯃꯅ ꯍꯥꯏ ꯎꯀꯨ ꯃꯄꯥ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯃꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜꯁꯤꯡ ꯏꯇꯠ ꯇꯠꯇꯅ ꯇꯥꯕ ꯌꯥꯎꯅꯔꯦꯁꯨ ꯍꯥꯏ ꯅꯥꯎꯔꯦ ꯃꯄꯥꯒꯤ ꯁꯅꯥꯈꯣꯡꯗ ꯁꯥꯔꯤꯕ ꯈꯣꯏꯔꯥ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯊꯣꯔꯛꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯩꯁꯅꯥꯝ ꯃꯄꯥꯒꯤ ꯋꯥꯐꯜ ꯑꯗꯨꯗ ꯄꯤꯁꯛꯀꯤ ꯊꯋꯥꯏꯅ ꯑꯆꯠ ꯑꯋꯣꯡꯗ ꯇꯝꯅꯔꯤ ꯍꯨꯏ ꯀꯞꯄ ꯍꯧꯗꯣꯡ ꯆꯤꯛꯅꯕ ꯎꯆꯦꯛꯅ ꯅꯣꯡꯊꯛꯇ ꯂꯥꯛꯅ ꯈꯣꯡꯕ ꯃꯌꯥꯝ ꯑꯁꯤ ꯈꯟꯖꯤꯜꯂꯨꯔꯕꯗꯤ ꯀꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅꯕ ꯂꯩ ꯑꯀꯤꯕ ꯍꯥꯏꯕꯁꯤꯗꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄꯅꯤ ꯑꯗꯨꯕꯨ ꯁꯤꯖꯇꯣꯝꯕꯤꯒꯤ ꯋꯥꯈꯜꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯨꯕ ꯑꯃꯠꯇ ꯅꯠꯇꯦ ꯁꯤꯖꯇꯣꯝꯕꯤ ꯉꯁꯤꯗꯤ ꯇꯨꯝꯂꯝꯗꯥꯏꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯃꯥ ꯂꯩꯃꯦꯜ ꯁꯤꯗꯕꯤ ꯈꯨꯔꯨꯝꯖꯔꯝꯃꯤ ꯃꯈꯨꯠꯇ ꯂꯦꯇꯟ ꯑꯃ ꯄꯥꯏꯔꯒ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯏ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯅꯣꯡꯗꯤ ꯂꯦꯞꯄ ꯅꯠꯇꯦ ꯅꯣꯡꯂꯛ ꯑꯗꯨꯗ ꯍꯦꯛ ꯆꯠꯅ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯃꯅꯤꯡ ꯃꯌꯥ ꯑꯗꯨꯗ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯃꯥꯁꯨ ꯀꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯀꯤꯗꯨꯅ ꯂꯩꯔꯕꯗꯤ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯉꯝꯈꯤꯕ ꯌꯥꯏ ꯑꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨꯁꯨ ꯊꯥꯗꯣꯛꯏ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯑꯗꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯊꯥꯗꯣꯛꯂꯒ ꯇꯨꯝꯕꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯑꯄꯟꯕ ꯃꯁꯦꯛ ꯃꯉꯥꯜꯅ ꯍꯨꯜꯂꯤꯕ ꯅꯣꯡꯄꯣꯛ ꯊꯪꯕ ꯑꯇꯤꯌꯥꯗꯒꯤ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯔꯛꯇ ꯇꯞꯅ ꯂꯤꯊꯣꯔꯛꯏ ꯂꯩꯍꯥꯎꯒꯤ ꯃꯃꯥꯁꯨ ꯆꯥꯏꯊꯕ ꯂꯣꯏꯗꯨꯅ ꯀꯣꯔꯧ ꯑꯄꯟꯕꯗ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯀꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯖꯔꯛꯏ ꯍꯦ ꯀꯣꯔꯧ ꯑꯉꯥꯟꯕ ꯅꯦꯝꯅ ꯉꯥꯡꯅ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯉꯥꯡ ꯍꯥꯏꯗꯨꯅ ꯀꯧꯏꯗꯣ ꯃꯁꯦꯛꯅ ꯃꯉꯥꯜꯅ ꯍꯦꯜꯂꯤꯗꯣ ꯑꯃꯝ ꯑꯉꯥꯟ ꯈꯥꯏꯔꯤꯕ ꯑꯃꯝꯕꯗ ꯊꯧꯗꯥꯕ ꯑꯉꯥꯟꯕꯗ ꯋꯥꯌꯦꯟꯕ ꯋꯥꯌꯦꯟ ꯆꯨꯞꯂꯤ ꯄꯥꯏꯔꯤꯕ ꯄꯟꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯃꯨꯡ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯕꯤꯒꯅꯨ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯌꯥꯎꯗꯅ ꯍꯤꯡꯖꯔꯛꯄꯤ ꯂꯨꯈ꯭ꯔꯥꯕꯤ ꯏꯃꯥ ꯏꯆꯥꯇꯅꯤ ꯅꯉꯛ ꯊꯣꯛꯅ ꯉꯥꯛꯊꯣꯛꯄꯤꯌꯨ ꯅꯥꯀꯟ ꯊꯣꯛꯅ ꯀꯟꯊꯣꯛꯄꯤꯌꯨ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯨꯝꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯇꯤꯀꯤ ꯃꯤꯀ꯭ꯔꯨꯛ ꯊꯥꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯂꯩꯍꯥꯎꯁꯨ ꯃꯤꯀ꯭ꯔꯨꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯏ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯑꯌꯨꯛꯀꯤ ꯆꯔꯥ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜ ꯑꯅꯧꯕ ꯑꯗꯨ ꯍꯣꯡꯗꯣꯛꯏ ꯂꯩꯍꯥꯎꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯑꯁꯨꯛ ꯉꯟꯅ ꯏꯃꯥ ꯁꯤꯖꯇꯣꯝꯕꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯉꯁꯤꯗꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗ ꯅꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤꯅꯤ ꯉꯁꯤꯗꯤ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯂꯥꯟꯅ ꯆꯠꯀꯅꯨꯀꯣ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧꯒꯦ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯁꯦ ꯏꯅꯛꯇꯤ ꯅꯛꯅꯩ ꯍꯥꯏꯕꯕꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄꯥꯝꯕꯩꯁꯦ ꯀꯌꯥ ꯋꯥꯌꯣꯡ ꯆꯥꯗꯦꯗꯣ ꯑꯗꯨꯅ ꯉꯟꯅ ꯆꯠꯂꯒ ꯊꯦꯡꯅ ꯃꯝꯗ꯭ꯔꯤꯉꯩꯗ ꯍꯟꯖꯤꯜꯂꯛꯅꯕ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯂꯝꯂꯒ ꯍꯥꯊꯨ ꯁꯤꯖꯇꯣꯝꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯂꯩꯍꯥꯎ ꯃꯃꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤꯒꯤ ꯇꯔꯨꯛꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ
kari karam tolkadaba haibado mayam punna matangi numita mayamna ngaiminasi. Adum oinamak mayam nungsibiduna channel asibu support matam pumnamakta tawbiyu. Adumgi support na channel asi matam pumnamakta thawai hapiduna hingba ngamjaribani.